Allah na nung sibi badagi khoi Islam ge hona lichat tangkak manga suba fawa khangmin khre ngasi de maka taruk suba tangkak punna khangmin rasi kun gani thoi suba da masjid ki hona lichat zamin da khwai de gi faba mafam masjid ni amasung masiu saba da saruk yaba sarba matung masiu semzin sajin ba masjid nattana ibadat wa punwak afaba amalni amasung achau sawabni Allah Ta'ala na hai Allah amasung aroi benumit kayamat thazar basing tanamak Allah gi masjid sing sen nagadabani aikhoi gi nabi sallallahu alaihi wasallam gi hadith ni Allah Ta'ala gi mafam da prithi leimai gi khwai dagi nungsijba amasung afaba mafam masjid ni aikhoi gi nabi sallallahu alaihi wasallam gi hadith ni masjid chatnabagi damak sem sagadabani yum da set chanaba fizol da chatloidabani Allah Ta'ala gi hukum ni masjid khuding da lakbada phajaba fizon sizinno masjid ta yet ki khong thangjillaga dua se songadabani e Allah aigi damak nahak ki rahmat ki thongsing hangdok piyu amasung masjid tagi thoklak pada oigi khong han na thangdok kadabani amasung dua se songadabani e Allah aina na hangondagi nahak ki fazal achoba gun chanbi heiban nijari masjid ta changlaga tahtul masjid ki rekat ani songadabani masjid ibadat ki mafamni amasung manung da tumsal loidabani wari watai saroidabani naptin sichil loidabani amasung mangsal loidabani asina chingba Hazrat Ibn Umar radhiyallahu anhu gi paudamne madde sengkhra rasul sallallahu alaihi wasallam na haibiram sanam charga lakpa mina aikhoi gi masjid manaktan naksal lakloidabani Hazrat Anas radhiyallahu anhu na hai madde sengkhra rasul sallallahu alaihi wasallam na haibiram sanam chaba mi aikhoi gi inaktan naksal lakloidabani namasu sunmin roidabani Hazrat Jabir radhiyallahu anhu gi paudamda Allah Rasul sallallahu alaihi wasallam na haibirame chanam natraga tilhau natraga manam namthiba pot chaba mi masjid manakta lakloidabani maramdi mi bu shawhanba pot adu farista sing bu so olang halle Hazrat Umar bin Khattab radhiyallahu anhu na paudam madudi Allah Rasul sallallahu alaihi wasallam na haidok pirame sanam natraga tilhau charga lakpa mibu masjid nabi dagi baki gi kabrastan fawbo tan thoki chaba tarbasu thonglaga chaw kunhumdoi subda yumda halakpagi hauna litcha yumda changlakpada yumgi miyoi singbu salam tawgadabani Hazrat Anas radhiyallahu anhu da huzur sallallahu alaihi wasallam na haibike aigi chana thoiraba nahakna nahaki imung manungi manakta lakpada makhoi bu salam taw nang amadi nahaki imung manungi barkat oigani thong tapna hang hallo sahaba kiram singdi khubi singna thong da ka khallaga hang hallamme ahum lag makhon thong na kaubada natraga bel gumba khingla faw tadrabadi hanki gadabani huzur sallallahu alaihi wasallam ge sana ya thangni kanagumna ahum lag permission lawbada ya thang ama faw fangdrabadi handuna chatkhi gadabani ayab yaudana kanagumbaga unaba chattada nahaka unanindrabadi handuna lak Allah Ta'ala gi hukum ni nakhoi da hankhro hairaklabadi halaklo madune hena fagani kanagumbaga unaba chatpada yumgi migi ayaba yaudana masang naiba izzat ki mafamda famganu kunga mari subada chak chabagi hauna lichat musalman khuding da faraz ni madudi chabaga mari leinana Haizer kadori hauna lichat singa ko chaba horum dai da bismillah hayu chadringi mamang da khutsa sengna hamgani yet ki khutna chagadabani chaba da fai fatte hawi hauti phongdok loidabani chaklok te hek mang da leiba chak pham dagi lokhatlaga chagadabani miya moirabadi punna saminagadabani hek yariba makhai leimai da khuru khudak kullaga harawni chagani Pukham tengot manung da nungsa sor honjilaga kamlaga thakpa chaba makruni chaba loiraga pukham amasung khutta totpa lek kadabani
चाब लोयरगा दुआ असि तौ अइबु चाक पिजरिबा अमसुंग पिथक पिरिबा अमसुंग मुस्लिम सिंग मनुंग चलहनबिरिबा अल्लाह नहाकु ngamkhai leitana thagachari Allah gi Rasul sallallahu alaihi wasallam na haibirame nakoi chau thaku hen sizinaganu kun manga subadau phizet ki hauna lichat phizol season badau haizer kadoriba hauna lichat sing ngakadabani hek ngamliba makhai achamba masung angouba machu gi phizol season nagadabani nupa na maha ki phizol khumit mathak phawba set kani yengbada afawba mingchat ki oiba phizol gi mahutta nolok na ugadaba phizol set kadabani nupa gi oina resam gi phizol set fadei nupi gi di akaiba leite sanga gi maun gi phizol oina set pa masung maduda phida oina tharga famba thinge nupa na nupa gi phizol onana set pa haram ne kafir sing man ba phizol machudo oisano design do oisano season na roidabani phizol yat lomdagi set kadabani phizol matam pumbada sengna thamgadabani yamna paaba natraga parada kaiba phizol set loidabani nungsira bichiri nausing ngasigi dia sifawatan khangminarasi mathangi taret suba tangkaktu majlis mitin famgi hauna lichat mari mata gi hauna lichat kairoi lekai gi hauna lichat atithi gi seba changbagi hauna lichat musalman masen gi islami hak sing gi hauna lichat asina chingba kyam khangminasi Allah Ta'ala na haijekri bo fung khara asida aikhoi khuding ko amal tawngam gi pangal thona adu pinabi bo oisano